Mamangda Tripura da ising isau thokibadagi state asigi chawkhat thaurang kaya paikhatpa ngamdana lakhibadu khara makai paikhatpa ngamnabagi pandamda ngasi center na Tripura da ising ECHAOGI AHENBA relief fund Oina Lupa Crore chani marifuni panga Lakh marifadra humdoi Pibada Ayaba Pikhre hariba sanfam asi National Disaster Response Fund NDRF ki makhada kaithara kibani ningsing bayai madudi mamang chahi gi August thada Tripura ising ichau ka hena thoki amadi maduda lupa crore lising taramanga gi rom gi senfam oigedaba kaya mang takhan kibani ngasi pangthok kiba Union Home amadi Corporation Minister Oriba Amit Sahana chair loduna pangthok kiba high level committee gi mifam amana hariba senfam asi kaithokpada ngasi ayaba pikhibani panbayai madudi handak ikui kuidringai da Tripura gi Chief Minister Dr. Manik Sahana Delhi da chatuna Prime Minister Narendra Modi, Union Home Minister Amit Shah, Loinina Union Minister Dr. Jitendra Singh tungan na unaduna mamang segi Tripura gi ising ichau aduna Tripura da sakhat thaurang kaya paikhatpa ngamdana leibagi matangda wari sanaba leikrabani.